Leingak semning ya haiduna su koi adum hatu paksem sembadi yabanate haiba MLA singdo sembada yawgodoribra tongan ba makoi goiba Amit Sahaga tauraga Guwahati da unabagi mifam ama kaukibusu cancel tauraga numit amakak leptoga madugi atopa numit amada mu unagani habagi koi pauche singda fonglakkibusu leikrabani tongan unaraga tongan ba wari wapam kya ama khanaraga su koi solution di purakpadi amatta ude duna swaim tang salak charpan tomdoza uriba fibam haibitari tauriba situation sida 12 days sida koi mapung fana thabak se paikat kadori bribe so ka maita meaning Kasi nagagawin mas ay opinion observation tira laksa udah kasi pa udah president rules ya anirak suba extend torki ba February gi tarik tron do lo gido po si matang da tanjar laki bo se ngasi den thamari ngamang digi hek extend to gidi hajar po se if masi government ama formation torko taraga su magi last 10-15 days tanga kanda torpa ya hebo wapam singa tum tamaga lag saki aruga government ji usik susiang nitra siang moi kang der mayam haine ji ai opinion dadi soidum kidum semjal ko ya na khali aduga mamang da usike anchor na tambigi ba sanan tambigi wapam da koi gi koki gi leader sing nahan tai kuni panda unani kontra da unani kai tawo pochi masidi aran bo wapam ngatani matugi media narratives oigera mayam na wakal saga laga assumption da Opor ngatane habisi masi laro do wapam mamani aduga mamang da su koi gi valley gi oibasu Manipur gi oibasu koi ta seng hare gadi MLA mayam ko ru una ba habisi ko ru una ba amata laiti haba pau sing sab sana num pangwang ami masidi wakal saga pani only sigi marak tai mamang round thamjagi bidni mamang gi former CM N Bireng katang December 14 2025 ta unagi ba apun ba mi form headquarter unagi ba aduga Bireng anti Bireng oigi ba bendi Bireng yawradi maitai yawradi koi government semba yawi hana koki gi maikum upaga koki gi umbrella tupaga leiba makoi MLA mari yawi haba pot ikoi madru confirm tauki photo yauki adugi pot singdu kari maramgi kamani yauki bano haba matamda makoi jusi koki umbrella tupningdre lewak sasan yauninge tasengna haragadi government formation semaga power pairaga makoi gi imung manung singduna madugi koki gi laloba sugi marumda sign taroga leibani nongma yam kaino ji kapoluraga ju kapaga ju madugi potra akaiba suda lakadaba accident tawdan leramba sahi men taramba aduga yamna kupna ngangarba matungda yanarakanda amu buffer zone gata stick toroga buffer zone da maitai changba yaro toro le hori pochini ana ai tamjaningi adana madudi loina maktuna masagi oil political propaganda kra tawna bo honabda masin thiba oidaba ngangba praja miyamda adu minambani disip tawnena ai wakal lo madu chumambe enta larambe ai wakal di madu makoina kauri kholi ka haibase aran mangatne hen lowi ko makogi masana parcel chala unaje gen tak unarubo port yarom badi ai officially madu formal oina city thara ko unabam ta leram boy adra chi port mayam sori port sing ai koino ji community politics taw unone koino ji law ai je swai dani ai kogi tasengna haragadi ai kogi mitai furup natraga topa singna manipur gi apun gi saktam kai bi yaroi manipur amato ni hingadawni aina tawba somna kuki gi lariba kango singna ai koi separate administration piu isa irom dom lebjage legislative power piu madu gi pot sing piu matungda koi sumain tawge haba potse makoi oiba community politics sama sagan mohonra poda maikhum na kuki upaga for a better bargaining political power ama sagat pani haba se masi laror wapam mamani masu mopor mayam sing se ekoi beli da su aduga sing da su loina makta ekoi na beli sing na khaido wapam natana manipur gi sing amri tamda leiba adugumba elected sing natra praja miyam da elected oining ba elected oigiba sing na madugumba makoi election mayadang yosala kada election ge manifesto sing sembada taseng na masagi wakalo nataba awai ba wahi aro wakalon mayam ama konana makoi paja wahi mayam na makoi gi manifesto oina semaga puthorok pa sing ado ngasidi election national matanda praja sing se paisa khara piraga leibe ai bot se aduga koi kar kanda koi gi masigi tobum thoba karbar tau ge haiba pot se masigi pot sing se koi ta sengna khonai ba sing asi su koi yam section mathau tai aduga hauji kau e haiba pot sing su chap chana madugi si sing kor pagi pot koi na u dabrina kau amba yai kau amda bi yai adubu government gi oina di karigumba February gi trom do hentoki ba taraga di job to pagi pot ama laga di double engine government le ramba BJP gi government su manipur da koi apikpa badugi engine masa ama ora magasu masi pratek ki bodo chidek ningamoy de job to ningamoy adana government sing atanga semjan narmaga amukka president rule action tropik wapam di khangde aduga government on semakpagi potadi soidamagi semakpa yai hana jo ai khali adu ayamba political analyst natraga politics ya mesore ba kangu mayam amana ngasi phau de koi wari wadai chana bada halman mayam amamru pangsingna suksem semba ngamoy haba wapam jedum thamaga lai ai yobo observation di soidamaki sem gi gani maramdi mapa mamana masado phana phatragasu masado miyang mimana dragasu kaidongai da hatok ning dabani masigi potse mama ampa sing katana khanga dabani mama ampa na macha sing phana bo warak pada ngahak chai thang ba phu bo chai bo wahan ba ai pot ama oragasu
soidamaki madugi pot loisaning oi aduna madugi pot matamdo yamna yadraba matam chiraba matamda tasena matam kisang ngara matam sida masigi pot se semakani haiba pot ikoi thamgi base semakadrain khalli hoi masaista kanana kari orakpa hojik CM oi base ayuki oiba nungdin oiba nungdaram oiba nungdang oiba ahing oiba nungalandai oiba mayam ama tholakre hojik mo ano bol latesta amuk tholai ngarang nahandagi kogi Govindas konthau samna CM oiba aruga hanagi former CM N Birenrai Sabha MP oiba then amuk tholai ngasi ayukti amuk thengnare Govindas natragana Radhasamna CM oirobi yai haiba pot amuk tholai aduna sigumba authenticate oidaba mayam amasu print amadi electronic media yauna including kogi Facebook users mayam YouTuber mayam amana social media user mayam pukta thadorabani India ki constitution India ki democracy aruga ikoi miyam ki mihut ki wakhalon aduga phajagwa sector mayam singse Manipur ki crisis conflict ni sumaram oraga amuk ena masak thiba machak amadi Manipur ngasi koina udaba nate haba pot se thamjaningi aruga hojiki pot sida hojiki leriba situation sidadi aina mamang gi round thamjagi ba president rules ina people kasai koina haijaba 3 C's of conflict ta madu yamna maru oiba pot oiba communication arigi coordination cooperation compromise nataga constructive conflict management sing amaktrabanina popular government jami install taroga praja miyam gi wakalon karino praja miyam na kari pami even kokomi gi ngarang gi adugumba apun Manipur sakam kai biaroi Manipur kanjana bachat pami adugumba relay adugi pirai ba bayam dugi development ama oina masi popular government semok do taragati Manipur se head na mai hona masi sawel tra ko chawna praja miyam peace loving ne haram badagi taseng na gadi achoba destructive nature violence yauba pot miyam ma chatrak taragati aki tu juma khrusu dum masi concerned competent authorities sing government of India gi central government gi pot mai gi de khanbo yaubuju oramba yai aduna masi gi pot sidi ai di government soida maki athu matana form torpa ya hena logjai adubu kanana kari oigani haibadi haiba ngamde assumption da prediction da ekoina wakhalna sagalaga iba pau natraga wakhalna sagalaga haiba statement singna achumuni haibadi yaroi India gi constitution na tongan ba magi provision safeguard mayam piring mandakta ujikti article 14 article 19 article 21 totally koi Manipur da chakna da mana da poni adana power capture tawba Konabada power exercise Nabada, the Senate gateway of India, Southeast Asia, or Riba More Kanana capture Tonabonai, National Highway Kanana Karamna, Kamana Su sign Tagromatunda, Maginopi Tadoroga cabinet minister and Banipsaki Jen, Nasi Tadoro Bolepola cabinet, while Mamaram Kari, Aujishuma Koi Tarale, Manunda Makoi Mari Mangama, government assembly young Wakalon Kamai Tolaiba, then Makoi fruit umbrella to Pulamba, Michael Lamzantanga, Tadona, and the Tola Karigi, Mite Yadumba, Maduki peace program people message, relay the Karigi phone, Yabungama Iba, Kamani Yaw Iba, Ports the Makoi Oiba Mayamama, Masitama Tamna Kuki, Lalung, Lanzang Mark the Kaiter Punina, narco terroristing Pesha Pai sponsor Trogama Pandagi, paid media mayam, Lergatoroma Posu Yakta Port La Pasta, Masi Aduba proxy as in mayam Zekana Tre Hana, proxy as in Tamiba, Kangu Singinasu, Masikana Roy, Equata Sena, Equi, Subchaba Miang Amadang Asimatam Kri and Hodragadi, Equata Sena, Manipur, Habase, Indiagi, Northeastern State, Manunda, Quadi Mai Chakwanum Tamagasu, Tanabalevak, Asamdana. Kogi detective portoroga illegal immigrant Tadon Honoraga Manipur Kesu Tobungam Jise elected like the government like the elected people singing Makogi representation Dongasi Praza Singna Udaba Pangdaba like the Oibia in Kalakana government as city War of Suwana Aruga Iran Sipura Chingitam the Pulap Mafung Fana Lotion Mangam Dragasu Beli Maki Iran Lotion Lavalina Single Lotion Zerai Batabuni Aruga government Tamaganda Madu Potolution Manapay Kalakana government Semak Nabai the Muntako Mali, Matragadi, BJP Katan Kauraga Wari Shanabagi Potorambusui, BJP Netabamagi, like Chechasimam Singasu, Yawi, no high Kangan Belay, Adam Puna, Smina Gitarik Ani evening portal, Satagan have Wapam Sing, Hayang evening portal, Yorgan have for Wapam Tolibasna, Sumbataga the government see, a two watam that Yam Tunadam Swedamaki. February Kanogi Traum do G Mamang the Equine Mamang the Prick of the Lakwa, January 1st week, second week, the Sweden, same give I have a boto, Sweden Mount Fauna, Reganian is my Tamzaki.